Lailon Baiphaida Naga kidnap tawkhibaga mari leinana NIA na police personnel ama machin hangkhre Naga misam taruk pharaga hatkibagi thokdokka mari leinana Kangpokpidagi police personnel ama wahang pahung chathakre Me 16 da Lailon Baiphai khuldagi phakhraga June 10 da sina fangkiba naga taruki mihada Chennai haina maikai kyadagi maral serkhraba police personnel adu Kangpokpi police station gi team amana wahang pahung chathakibani Me 16 da Thadogi church luchingba hum hatkraba matung ikan kanadana Lailon Baifai village tagi naga misam singadu phakibani Iramasigi matangda official amana hai naga misam taruk adu phakhraga asibakchang oina fangkibagi matangda investigation chathari Tawdo ududa police personnel asi hakthengna Chennai natraga senadi haiba haujik phawgi oinadi chapchana khangba ngamdri leikidraba naga taruk aduga phaminakiba naga nupi singnadi hairiba police personnel asi tawdok aduda hakthengna Chennai haina police statement piba leikrabani tawdo aduga mari lenana miyamna irang horpadagi case asi state lengangna National Investigation Agency NIA da sinaki haukiba thangja numita Union Home Minister Amit Shah na Manipur da haujik oiriba security gi fibam review tawkibaga loinana NIA na tawdok adugi matangda thijinba haukrabasu haujik phawbadi chenaba miyoi amada phaba leitri leikidraba naga taruk adu imung manunggi miyoi singa loinana phakibani nupi amasung angang yauna miyoi 12 thadoroklaga miyoi taruk adu makha tana phajindruna thamauki Nimit aduda Kangpokpi amasung Senapati district ta kuki amade nagagi lupsingna phajin kiba micham punna nifu marini